Bihangda border fencing Khaba Yaroi Haina, village Chiefsing Amadi, Khunjasing Houraktuna Thingjinkhre. Paoba Kanglei Maira Pausi dagi Leikhidre. Churasanpur district ke Singhat subdivision ki manung channa border area wairiba Bihangda border fencing Khaba ki thabak tauba Yaroi haiduna mafam adugi village Chiefsing amasung Khunjasing nakan ba ihau Houraktuna Thingjinkhre. Ngahan border fencing Khaba ki thabak paikhanabagi damakta JCB amadi atai masak mathum singa loinana fencing Khaba ki thabak sathaba haurakpada Bihang amadi akoiba mafam singda lairiba village Chiefsing na makuta chaina chingba khulai paiduna Khunja nupa nupi sing hauduna thoraklaga fencing Khaba Yaroi haiduna thingbagi thabak chathakhe village Chiefsing gi maikidagi phongdokhibagi matungin Indo Myanmar border da fencing Khaba gi thabak chathaba sina Kuki zo mar tribe sing da aduki matik ayada panpiduna leire haire village Chiefsing gi Khongjang asibu Jotal Jolly group ki publicity wing na saugatladuna phongdorok libade hana border area da free movement regime FMR chana handuna nakal animakta chathok chasin tauba yaramba dusu FMR chana hankhidabadagi prajasing da awaba piri haiba sine makhoina phongdorokpagi matungin na FMR chana hanba sina makhoiga manaba border wangbada leiriba miyoisinga lalol itiki thabak tauramba amadi ana layengi lamda chathok chasin tawduna khudong chaba hena pibada natana diplomatic relation hena fagadhan bangamme adubu FMR chana hankhidabadagi pumnamak manghallai Makatana amuk border fencing Khaba gi thabak chatharakpa asina hena awaba ohelagane maduna border fencing Khaba gi thabak tauba Yaroi haina phongdorokle hiram asigi matangda Jotal Jolly publicity group na phongdorokli bade athuba matamda center lainga ki pungning singsiladuna makatana ngak senbagi mingda border fencing Khaba gi thabak tauba Yaroi makatana chathaba taraklabade maduda pamdaba thogdok kaya thorokpagi maram oigani haire Prime Minister Unnabagi Ayaba Pibinaba MLA Taragani Pana Ayeba Cherol Pisinkhre Paoba Paunil Khol Pausi dagi Leikhidre Sahi ama henjilaglaba irang asigi waroi sinama purangnaba amadi masida henba midyeng sangbinaba Prime Minister Narendra Modi ga unanaba Ayaba PBU Haina Manipur gi Speaker Thoksom Saityavrata gi khuthangda MLA Taragani Pana khuyek piduna Ayeba Cherol Thakhre haire Hiram asigi matangda fangba paugi matungin na Ayeba Cherol thakibadudha khuyek pikhraba BJP, NPP, NPF ki MLA sing adude Laurembam Rameswar, TH Biswajit, Yumnam Khemsan, S Rajen, Karam Shyam, Kongkham Robindro, Tongbram Robindro, S Premchandra, Thoksom Radeshyam, P Brojen, Yumnam Radeshyam, Usapuddin, KH Joykisan, K Ragumane, Sheikh Nur Hassan NKC Losidikho Mawamade Ramuibani Haire Assembly Session July Kuntraga Mathoidagi August Taraganithoi Faoba Famlagani Paoba Pandam Pausi dagi Leikhidre Taranithoi Suba Manipur Legislative Assembly gi Taruk Suba Session Tha asigi Kuntraga Mathoidagi Hauraga August Taraganithoi Faoba Pangthoklagani Puna sitting mapan laigani Manipur Legislative Assembly gi Secretary Magazine na ngarang thokiba provisional calendar gi matungin na July Kuntraga Mathoi ahanba mifam numita Business Advisory Committee gi report langkhatpa demand for exhaust grants 2018-19 puthokpa vote on account 2024 puthoktuna khanabaga loinana governor address khanagane nini suba numita budget estimate 2024-25 khanaba demand for exhaust grant 2018-19 khanaduna Ayaba lauba vote on account 2024 khanaba Manipur Appropriation Number 3 Bill 2024 puthoklaga pass taunaba Ayaba laugane humni chanba numit August anida demand for grant 2024-25 khanaba government bill sing puthokane August manga taruk taret nipan mapanda government department singi demand of grant khanagane mifam aroiba numit August taraga mathoida Manipur Appropriation Number 5 Bill 2024 puthoktuna pass taugani amade Department singi demand of grant sing khanaduna Ayaba laugani haire Quota Pigadabadi Piroidabani Haiba Khongjang da Maheiroi ahum Leikhidre School College Suti Thadokhre Paoba Maira Pausi dagi Leikhidre Quota Pigadabadi Piroidabani Haiba wahaudagi Bangladesh ki mafam kaya da changsenkhiba Khongjang da Maheiroi taruk Leikhidabada chenaba miyoising matik chaba sairak Pigadabani haina Bangladesh ki Prime Minister Sheikh Hasina na laukthokre Masigi mathakta ngahandagi Bangladesh pumbada total shutdown thamjinkhre haukiba laibak pokpa numitagi hauna laibak asida ingkumja 1983 ga mathoigi
War of Independence da thawai katkiba freedom fighter singgi masa masusingbu thabak changbada quota pigadabani Piroidabani Haiba wahauda irang thorakpadagi ngahan Faoba da Maheiroi taruk Leikhidre Maheiroi taruk asagi manungda ahumna Dhaka dagi kilometer sahum lom chalaga leiba kha thangba sitagongi hithangfam da Leikhide ani amana Dhaka da dugang amana Rangpurgi awang thangba district da Leikhidabani Maheiroi taruk Leikhidaba du yaningdaba phongdoktuna ngahan Dhaka da Maheiroi kayana angang ba kupuduna Khongjang changsinkhe Khongjang adu police na rubber bullet amadi tear gas cell sing kaptuna tankhai madugi makha tarakpada mari lainaba singna khudaktagi Bangladesh da leiba school amade college sing matam kaktana suti lauthokhe makha tana irang thogandana ba Bangladesh ki konung Dhaka amade sitagong yauna city mangada border guard Bangladesh sing Thingjinkhre haire